Manipurda thokliba irang asigi solution ama puraknaba hotnabagi mahutta yu Sungba Yonba Thakpa Yahanabagi wakhalonda Manipur lengak asi tauduna leire haina Coalition Against Drugs and Alcohol Cadagi General Secretary Gitchandra Mangangna haikre ngasi konung mamang Pureiromba Khongnang Makhongda Leiba Cadagi Office ta All Manipur Women Social Reformation and Development Samaj Nupi Samaj Amadi Coalition Against Drugs and Alcohol Cada na sinduna pangthokiba paugi mifam amada wafam asi Phongdokkhre duna Gitchandra na hai Lengak na Yonba Sungbagi athingba Manipurdagi lauthokle haina ngarang phongkiba cabinet mifamda Loukhibabu Warep All Manipur Women Social Reformation and Development Samaj Nupi Samaj Amadi Coalition Against Drugs and Alcohol Cada na AKANBA MAWONGDA YANINGDABA Manipurda haukiba May 3 dagi hauduna ngasi fauba kuki militants singna chatharakliba lan asida lengak ama oina chapchaba mathau pangthoktuna lan loishinbagi mahutta yu Sungba Yonba Thakpa yabagi ayaba pirakpa simak yamna laibak thibani loinana Manipurda leiriba civil society organization CSO sing amadi Manipurgi miyamga tanadana lengakna louningba warep ama hektamak laurakpa asi Manipur miyamna yabang ngamloi haina su Phongdokkhre mayam de ai tanadari hai ko soni em ta ko lokshor bangang disani adu mtheta khoi government je mayam khangi ngai khoi government ka chigi je mayam nari ni hoji phawda mi shok yamna khoi tong community ani sida misi mina sam thoga thatare asuk yamna awa ba chaitheng ngam thom government ji krai chakhage na khoi muibung khonga thina bagi tangka yora ba matam asida hoji ta government na yu da suyam nei passes pire ji kai manipur gi hoji maitei musung ku ki da thuna ri ba chopa lan ringarang maksu athoba mayam lei tabagi suyam no wana ringai sida ngarang mak hector hoji yu da ga yam nei passes pire ga yam importance adi manipur da mi si ba na tra kang ani gi changna ba ya ri ba manipur gi boundary pichala pagi mawong dona ko administration try matik te hian ba ya ri ba sida kamai dona ko expand do ko manipur pumba khoi government jana khoi administration to ko ge have si khan ba gi mota adu ga thoi ba problem ji solution problem ba hona ba gi mota ngarang mak si yang maru oi ba dona yu si yaw de gi sunga ya da ba dona yu gi khoi cabinet ko hare ko ba ji khoi government ji ya ta se ni kai ji